Yumthong kuding, leirak kulakta, thangannarakliba maingal pareng-pareng, tharakliba bambalagi makhol, nakan kharadana lagaw khawbana khawba, thabana thaba, angakpa phangna nungaiba matang oiri. Asumna, hainakibagi matung inna, makhoi taruktusu, cafe amada changduna phammi. Amuna, kari chase haibano, satpana kanan satoino, aikhoidi chatharagena laabani. Rinana, nasidi Diwali ni, aduna nupa noy napizaro kaino. Asi haiduna nupi ahumdu, onsinaraga noi, abena. Chummi, nasidi nupa na legadabani. Amuna, khangde aidi, lao na pontaro kumina putok patabani. Hairaga, hunbada misi kachilai. Hunbana, adudi, aingona tarakiba miduna putok jarani. Asi hairaga, hunbasu mamitu lairelda yenglaga nokshilai. Lairel mamitu paitak, hunbada yenglai. Hunbasu, lairel na asumna yengbadudadi, kitang nondarap tawarga laikri. Telhaibana, makoy singi mawongduda, wangang lai. Yare, yamwang nano. Thaina dagi, aikoy kaina sadanda labasibo. Ngasisu, chapmane. Ayaw ba puthok naro. Phazabi ahum, chagadabasingdo chasat khalo. Thingzing kinabane. Ahum dusu kari no khali. Nupi ahum duna order pangtawda tawkri. Nupa ahum dudi kem taizaba nate. Chana banena pubu puthora adi. Adum charani haibagi mawongda laikre. Rinana. Aikhoy se. Sida pulisidagidi exam loitri baudi kaya pularoi ni ko. Amuna. Kaino. Noidi school gamta karoi dry se. Rinana. Muthi. Koi basat pa chapatak koi warini. Lairel na. Ay kumdana bityam leite. Mapung phana koi ba amadi chalaw bayay kaino. Picnic kumba. Telhaibana. Yabazani. Hunbana. As. Adudi exam lawyer kana khanase. Adi wado. Ngasi baw aikhoy mana chatlaningda thadora inaise. Abena. Ado. Hausi horen chatrasu. Bye new year mayada chatlalori kaino. Lairel na. Yai kaino. Hunba. Lairel da mamitu paitak yenglai. Lairel. Kemta tawdaba saraga michi khasili. Hunba mamit suktak. Exam lawyer khanase mayam. Chanabasingdusu mathang puthораktuna table mathaktuda thamlai. Chaba yaba sasindaraga hunbana paisadi ma pirage haina piramlaga makhoi su amuk mayum dhalai. Asumna tawduna loikri Diwali. Lakling asidi Ningol sina kaurang na ngaizaba namit. Hiyangay ginini panba Ningol Jakauba. Lairelsu manambem santanaga Ningol Jakaubu sakadoribini haiduna kebalak nari. Santana su loisili, masanupi Thoibi su, kanna manega mamagana loisili duda, lipstick sangbiyo haiduna ningay tauri. Santanana, isa Thoibi, nangsu yil ihe sengba, mamasemta loisingi kaidoge, nui papaduna kaida laikrage, angang sidasu loisinbirik payay haywanida, ahana loisingadabado, chatlamdayda amuk loida motlani tawbani. Thoibi su lipstick ama paiduna ningay tauri. Sisangbiuda, sisango haibane, mama, sisango. Achawba sanglagtuna. Ibema, ngasigi nimisi pawdi, isawda, amukta kita free thabiyo kaidoge. Nanaise, nakoygi pugadaba potsay singdo, garida hapchilubani. Potni na kaiday dukana mahangba yanine. Asi haiduna masanupida amu onsilai. Jathoy, papa kibiragisi. Haiduna masabu loisin bawi. Santana, mamitu maginupada paini yengduna. Ho hingol sawi, sagi sawi. Khara kaito kibada asibaw dehda yahoroyduni. Adugane, chakaw busat padane, ay napot mayamu purise. Tamusaw ginamay ni, namay. Lairelsu. Tamusaw, pot mayam pudradi, kaino, mi inambiyohigi, kulup chawridudi. Ningol mayamdo, maygi leizabi thagdani, punaraido. Mamangdasu, aina satpaduda uraabani. Aduga, dakina suloyna sawnu puraido.
ꯏꯀꯥꯏꯖꯩꯀꯣ ꯗꯣꯟ ꯅꯪꯁꯨ ꯅꯅꯝꯕꯦꯝꯅ ꯈꯨꯖꯤꯟꯅ ꯁꯤꯛꯆꯤꯟꯗꯅ ꯏꯟꯁꯤꯟꯕꯗꯅꯦ ꯅꯅꯝꯕꯦꯝ ꯂꯧꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯒꯤꯅ ꯏꯆꯦ ꯅꯨꯄꯥꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯗꯧꯅ ꯋꯥꯗꯧꯔꯤꯕꯣ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯂꯥꯏꯕꯤꯁꯨ ꯒꯨꯂꯥ ꯀꯦꯟꯗꯨꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯂꯣꯏꯗ꯭ꯔꯤꯕ ꯅꯣꯏꯕꯣ ꯉꯟꯅ ꯆꯠꯅꯕ ꯇꯧꯅꯦ ꯑꯩꯃ 이수 ꯊꯣꯏꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ 이수ꯕꯣ ꯕꯣꯛꯆꯥ ꯄꯄꯥꯅ ꯂꯤꯞꯁꯇꯤꯛ ꯁꯪꯕꯤꯔꯤꯕ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯕꯣꯛꯇ ꯆꯤꯟꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ ꯐꯖꯩ 이수ꯅ 이ꯍꯦꯟ ꯍꯦꯜꯂꯤ ꯏꯁꯦ ꯑꯆꯧꯕ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯃꯔꯛꯇꯨꯗ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯨꯁꯦ ꯃꯩꯇꯩ ꯒꯨꯂꯥ ꯃꯆꯥꯗꯨꯅꯤ 이돔자 ꯀꯔꯤꯒꯤ ꯁꯤꯃꯨꯛ ꯂꯩꯔꯨꯏꯅꯣ ꯑꯩꯅ ꯀꯧꯇꯥꯒꯤꯗꯣ ꯑꯉꯧꯕꯗꯒꯤ ꯑꯉꯥꯡꯕꯗꯒꯤ ꯕꯣꯛꯁ ꯂꯧꯗꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯒꯨꯂꯥꯒꯤ ꯋꯥꯗꯤ ꯒꯨꯂꯥ ꯉꯥꯛꯇ ꯉꯥꯏꯔꯤ ꯆꯥꯛꯀꯧꯕ ꯂꯣꯏꯕꯗ ꯂꯣꯏꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯇꯥꯔꯦ ꯏꯍꯦꯔꯥ ꯃꯁꯤꯅꯤ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤ ꯏꯅꯝꯕꯦꯝꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯒꯨꯂꯥꯗꯣ ꯃꯁꯤꯗ ꯍꯥꯏꯕꯅꯤ ꯄꯥꯝꯅꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯏꯃꯥꯁꯨ ꯐꯤꯕꯝꯗꯨꯒꯕ ꯑꯍꯥꯎꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯄꯥꯝꯖꯕꯅꯤ ꯃꯥꯁꯨ ꯁꯣꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯤ ꯃꯁꯤꯗꯤꯕ ꯑꯣ ꯐꯔꯦ ꯉꯥꯗꯣ ꯏꯟꯗꯣꯝꯆꯥ ꯁꯣꯝꯗ ꯄꯨꯟꯅ ꯊꯣꯡꯉꯛꯑꯒꯦꯀꯣ ꯃꯆꯥꯅꯨꯄꯤ ꯂꯥꯏꯔꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯗꯣꯟ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯦꯕꯅꯦꯅ ꯆꯠꯈꯤꯕꯗꯨꯕꯣ ꯂꯩꯔꯦꯜꯅ ꯑꯁ ꯏꯃꯥ ꯂꯣꯏꯔꯦꯕ ꯄꯦꯜꯂꯦ ꯑꯁꯦꯡꯕ ꯑꯆꯧꯕꯁꯨ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯇꯣꯟꯗꯤ ꯀꯦꯗ꯭ꯔꯁꯨ ꯐꯖꯕꯅꯤꯗ ꯀꯦꯗ ꯀꯦꯁꯤꯜꯂꯛꯑꯒꯅ ꯀꯩꯀꯩꯁꯨ ꯃꯥꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕꯁꯨ ꯀꯦꯟꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤ ꯂꯩꯔꯦꯜ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯄꯩꯔꯒ ꯂꯩ ꯂꯥꯏꯕꯤꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯆꯠꯅꯕ ꯇꯧ ꯁꯟꯇꯅꯥꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯂꯣꯏꯔꯦ ꯁꯣꯝꯗ ꯍꯨꯟꯕꯗꯨ ꯂꯩꯔꯦꯜꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏ ꯂꯩꯔꯦꯜꯁꯨ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤ ꯏꯅꯝꯕꯦꯝ ꯊꯣꯛꯂꯛꯑꯣꯀꯣ ꯂꯩꯔꯦꯜ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯨꯟꯕꯅ ꯀꯦꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯌꯥꯝ ꯀꯦꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯃꯦꯁꯦꯁ ꯀꯝꯇ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯂꯩꯔꯦꯜꯅ ꯍꯧꯖꯤꯛꯇ ꯂꯣꯏꯔꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯔꯦꯜ ꯍꯨꯟꯕꯗ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯤ ꯂꯩꯔꯦꯜ ꯉꯁꯤꯗꯤ ꯌꯥꯝ ꯆꯝꯅ ꯐꯖꯩ ꯃꯦꯍꯦꯟꯗꯤ ꯃꯆꯨꯒꯤ ꯃꯄꯥꯟ ꯑꯉꯥꯡꯕꯅ ꯀꯣꯠꯄ ꯃꯨꯀꯥ ꯐꯅꯦꯛꯇꯨꯃꯅꯤ ꯑꯉꯥꯡ ꯃꯆꯨꯒꯤ ꯀꯧꯇꯛ ꯇꯥꯕ ꯇꯣꯞꯁꯇꯨꯃꯅꯤ ꯂꯤꯞꯁꯇꯤꯛ ꯆꯝꯇꯛ ꯁꯪꯉꯤ ꯃꯅꯥꯇꯣꯟꯗ ꯄꯤꯛꯇꯛ ꯇꯧꯕ ꯔꯁꯤ ꯂꯩꯅ ꯊꯤꯜꯂꯤꯕ ꯆꯥꯟꯗꯣꯜꯗꯨꯃꯅꯤ ꯄꯤꯛꯇꯛ ꯇꯧꯕ ꯕꯤꯟꯗꯤꯗꯨꯒ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯅ ꯂꯦꯝꯅ ꯐꯖꯩ ꯍꯨꯟꯕ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯛꯊꯤꯕꯤ ꯅꯪꯅ ꯐꯖꯗꯅ ꯀꯌꯥꯝ ꯐꯖꯗꯣꯏꯅꯣ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯗꯣ ꯃꯥꯜꯂꯤ ꯀꯨꯆꯨꯗꯨꯒ ꯈꯔ ꯉꯧꯔꯝꯕꯒꯤ ꯃꯤ ꯃꯥꯟꯕꯅꯤ ꯀꯨꯆꯨꯒ ꯃꯨꯔꯝꯂꯗꯤꯕ ꯂꯣꯏꯔꯦ ꯅꯪ ꯂꯩꯔꯦꯜ ꯄꯩꯗꯨꯅ ꯌꯥꯔꯦ ꯈꯠꯅꯍꯧꯕꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏꯔꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ ꯊꯝꯃꯦ ꯑꯩ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯁꯧꯔꯥꯡꯅꯅ ꯀꯛꯏ ꯍꯔꯥꯎ ꯍꯪꯖꯕꯗꯨ ꯍꯨꯟꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯁꯥꯎꯅꯤꯡꯍꯜꯂꯤ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯐ ꯅꯨꯡꯉꯥꯏ ꯑꯝꯇ ꯍꯥꯏꯔꯣꯏꯗꯕꯅꯦꯕ ꯃꯤꯁꯤꯗ ꯑꯩꯅ ꯍꯪꯉꯤꯅꯦꯅ ꯍꯪꯉꯨꯏꯁꯤꯁꯨ ꯑꯉꯛꯄꯅꯤ ꯐꯖꯅꯁꯨ ꯍꯥꯏꯔꯣꯏꯗꯕ ꯃꯤꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯄꯣꯞ ꯊꯥꯖꯤꯟꯖꯩ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯍꯨꯟꯕꯒꯤ ꯑꯣꯏꯔꯝꯃꯤ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯅꯨꯄꯤ ꯃꯥꯅ ꯂꯦꯝꯅ ꯐꯖꯩ ꯐꯖꯅ ꯆꯠꯂꯨꯀꯣ ꯆꯥꯛꯀꯧꯕꯒꯤ ꯉꯥꯗꯣ ꯍꯥꯎꯅ ꯃꯌꯥꯝ ꯆꯥꯊꯣꯔꯛꯑꯣ ꯅꯃꯤꯠꯅ ꯁꯣꯏꯒꯅꯨ ꯂꯝ ꯍꯦꯟꯒꯅꯨ ꯁꯛꯊꯤꯕꯤ ꯂꯩꯔꯦꯜꯁꯨ ꯃꯦꯁꯦꯖꯇꯨ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯆꯤꯟꯗꯅ ꯑꯉꯥꯎꯕ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏꯅ ꯍꯣꯃꯣ ꯃꯥꯜꯂꯤ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯥꯜꯂꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦꯕ ꯄ꯭ꯔꯦꯖꯦꯟ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022 ꯆꯨꯝꯂꯦꯟꯒꯤ ꯌꯨꯝꯗꯅꯤ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥ ꯔꯤꯇꯥꯅ ꯃꯅꯦꯇꯣꯟ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯆꯨꯝꯂꯦꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯈꯟꯅꯔꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯌꯥ ꯑꯉꯥꯎꯕꯁꯦ ꯑꯃꯨꯛꯇꯒ ꯊꯦꯝꯁꯤꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯗꯨꯅ ꯃꯥ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯦꯟꯕꯗꯤ ꯌꯥꯔꯣꯏꯅꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯒ ꯀꯥꯎꯖꯔꯛꯀꯅꯤ ꯇꯞꯅ ꯊꯦꯝꯂꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯛꯂꯕ ꯃꯇꯝꯁꯤꯕꯨ ꯊꯥꯡ ꯏꯁꯤꯡ ꯆꯪꯗꯦ ꯅꯌꯥꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯍꯣꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯒ ꯄꯨꯟꯅ ꯊꯦꯝꯁꯤꯅꯦ ꯏꯕꯦꯝꯃ ꯏꯅꯝꯃ
ꯑꯩꯈꯣꯏ ꯕꯨꯡꯉꯣꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯃꯥꯕꯣ? ꯂꯩꯇꯦ. ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯂꯩꯔꯛꯀꯅꯤ, ꯍꯜꯂꯛꯑꯣꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯀꯗꯤ ꯍꯜꯂꯛꯀꯗꯣꯏ ꯃꯥꯜꯂꯤ. ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯁꯤ, ꯀꯔꯤꯅꯣ ꯈꯟꯅꯁꯦ ꯍꯥꯏꯗꯨꯅ. ꯅꯪꯒꯤ ꯅꯕꯨꯡꯁꯤꯗꯤ ꯀꯩꯝꯇ ꯉꯥꯡꯅꯕꯁꯨ ꯌꯥꯗ꯭ꯔꯦ. ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯈ꯭ꯔꯁꯅꯨ, ꯃꯥꯒꯤꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯔꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯣ. ꯑꯗꯨꯕꯨ ꯏꯁꯥꯗꯤ ꯃꯇꯣꯝꯇꯅꯦ. ꯑꯁꯨꯛ ꯅꯧꯔꯤꯕ ꯏꯁꯥꯅ ꯑꯁꯨꯝꯅ ꯂꯦꯟꯈꯤꯕꯗꯤ ꯏꯅꯝꯃꯅ ꯌꯥꯅꯤꯡꯗꯦꯅꯦ ꯊꯥꯗꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯇꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ. ꯏꯅꯝꯃ, ꯑꯩ ꯕꯨꯡꯉꯣꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯒꯦ. ꯍꯧꯖꯤꯛ ꯃꯥꯅ ꯀꯔꯤ ꯈꯟꯕ, ꯀꯔꯤ ꯄꯥꯝꯕꯗꯨꯁꯨ ꯍꯪꯂꯒꯦ. ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯁꯨ ꯈꯟꯅꯔꯁꯤ. ꯏꯅꯝꯃ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯁꯤ. ꯏꯅꯝꯃꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ. ꯑꯩꯈꯣꯏꯅ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯃꯥꯅꯕꯨ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯍꯣꯡꯉꯔꯣꯏꯗꯕꯅꯤ. ꯌꯥꯅꯤ ꯏꯅꯝꯃ. ꯑꯩꯈꯣꯏ ꯕꯨꯕꯨꯒꯤ ꯃꯇꯧꯁꯦ ꯏꯅꯝꯃꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯈꯪꯕꯗꯨꯅꯅꯤꯅꯦ ꯑꯩꯅ ꯋꯥꯔꯤꯕ, ꯏꯁꯥꯁꯦ ꯑꯁꯨꯝꯅ ꯂꯦꯟꯈꯗ꯭ꯔꯥ ꯍꯥꯏꯗꯨꯅ. ꯆꯨꯝꯂꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯩꯁꯨ ꯇꯞꯂꯞꯅ ꯈꯣꯡꯂꯤ. ꯈꯣꯡꯂꯤꯕ ꯏꯁꯩꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅꯤ. ꯆꯨꯝꯂꯦꯟ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ. ꯊꯥꯔꯛꯂꯤꯕ ꯏꯁꯩꯗꯨꯗ ꯌꯦꯡꯂꯛꯏ. ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯃꯨꯊꯠꯂꯤ. ꯁꯥꯎꯅ ꯄꯥꯛ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ. ꯃꯆꯤꯜꯗꯅ, ꯍꯥꯞꯀꯅꯨ. ꯑꯋꯥꯕ ꯍꯦꯟꯅ ꯅꯪꯅ ꯍꯥꯞꯀꯅꯨ. ꯎꯊꯣꯛꯂꯛꯀꯅꯨ ꯑꯉꯥꯎꯕ ꯏꯇꯧ. ꯂꯩꯒꯦ, ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯦ. ꯑꯩꯒꯤ ꯁꯥꯎꯒꯟꯕ, ꯂꯦꯝꯖꯗꯕ ꯁꯤꯒꯨꯝꯕ ꯑꯉꯥꯎꯕ ꯏꯇꯧꯁꯦ ꯊꯦꯝꯕꯤꯅꯕ, ꯐꯥꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯇꯧ ꯎꯠꯂꯕꯗꯤ ꯃꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯃꯥꯅ ꯌꯥꯗꯦ, ꯃꯥꯅ ꯄꯥꯝꯗꯦ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯏꯇꯧ. ꯑꯩ ꯁꯥꯎꯔꯔꯣꯏ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯦ. ꯍꯥꯞꯀꯅꯨ. ꯑꯩꯕꯨ ꯃꯩꯁꯥ ꯍꯥꯞꯀꯅꯨ. ꯇꯥꯅꯤꯡꯗꯦ. ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ. ꯑꯋꯥꯕ ꯀꯥꯏꯅꯕꯒꯤ ꯏꯁꯩꯁꯨ ꯋꯥꯏ. ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯑꯩ ꯀꯤꯌꯦ. ꯀꯥꯏꯅꯕꯁꯤ ꯀꯤꯌꯦ. ꯀꯤꯅ ꯊꯦꯡꯅꯔꯤ ꯑꯀꯤꯕꯁꯤ. ꯆꯨꯝꯂꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝꯅ ꯑꯃꯨꯛꯁꯨ ꯍꯤꯛ ꯀꯞꯂꯤ. ꯄꯦꯜꯂꯨ. ꯅꯪꯅ ꯄꯦꯟꯅꯕ ꯑꯩ ꯉꯁꯤꯗꯒꯤ ꯁꯥꯎꯒꯟꯕ, ꯑꯉꯥꯎꯕ ꯏꯇꯧꯁꯨ ꯐꯥꯖꯤꯜꯂꯛꯀꯦ. ꯁꯥꯎꯒꯟꯕ, ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯂꯥꯏꯅ ꯃꯥꯡꯕꯅꯤ. ꯄꯥꯁ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2017. ꯍꯨꯟꯕ ꯑꯃꯗꯤ ꯂꯩꯔꯦꯜ. ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯃꯥꯏ ꯀꯟꯅ ꯑꯣꯟꯁꯤꯜꯂꯤ. ꯆꯠꯄ ꯂꯥꯡꯕꯁꯨ ꯇꯧꯗ꯭ꯔꯤ. ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯅꯣꯡꯃꯒꯤ ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯦꯁꯦꯖ ꯊꯥꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ. ꯉꯁꯤꯗꯤ ꯂꯩꯔꯦꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯅꯣꯕꯥꯞ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯄ꯭ꯂꯦꯠ ꯑꯃꯗꯅ ꯊꯣꯏꯗ꯭ꯔꯤꯡ ꯑꯁꯨꯕ, ꯃꯣꯔꯣꯛ ꯑꯁꯨꯕ, ꯊꯨꯝ ꯍꯥꯞꯂꯤ. ꯃꯅꯝꯕꯦꯝꯃ ꯁꯥꯟꯇꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯁꯥꯟꯇꯅꯥꯅ, ꯇꯣꯟ, ꯆꯤꯅꯤ ꯈꯔꯗꯤ ꯍꯥꯞꯄꯨꯗ. ꯂꯩꯔꯦꯜꯅ, ꯑꯁ ꯏꯅꯝꯕꯦꯝ, ꯅꯪꯒ ꯍꯩ ꯆꯥꯃꯤꯟꯅꯕꯁꯦ ꯕꯤꯠ ꯂꯩꯇꯦ ꯑꯁꯦꯡꯕ. ꯍꯩ ꯆꯥꯔꯤꯔꯥ ꯆꯤꯅꯤ ꯆꯥꯔꯤꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ. ꯆꯤꯅꯤ ꯍꯥꯞꯄꯅ ꯃꯍꯥꯎ ꯑꯃ ꯍꯦꯟꯕꯅꯤ ꯑꯉꯥꯎꯕꯤ. ꯍꯦꯅꯤ. ꯆꯥꯖꯅꯤꯡꯗꯦ ꯅꯣꯏꯒꯤ ꯆꯤꯅꯤꯗꯣ. ꯍꯩꯒꯤ ꯃꯒꯨꯜ ꯃꯥꯡꯉꯤ. ꯊꯣꯏꯕꯤꯒ ꯆꯥꯃꯤꯟꯅꯧ. ꯃꯁꯤꯗꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝꯅ ꯇꯥꯡ ꯀꯌꯥꯗꯒꯤ? ꯀꯨꯏꯗ꯭ꯔꯦ ꯅꯝꯕꯦꯝ, ꯗꯦꯠ 10ꯗꯒꯤ ꯍꯧꯗꯣꯏꯅꯤ. ꯌꯥꯎꯁꯪ ꯂꯣꯏꯔꯕꯣꯛꯅꯤ ꯑꯦꯛꯖꯥꯝꯅꯦꯅ ꯄꯦꯜ ꯍꯥꯏꯁꯤꯅꯤ. ꯈꯔ ꯉꯟꯈꯠꯅ ꯍꯧꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ. ꯃꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯁꯤꯡꯁꯦ ꯃꯀꯣꯛ ꯑꯃꯐꯥꯎ ꯌꯥꯎꯗꯦ. ꯊꯥꯕꯜꯒ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏ. ꯑꯉꯥꯎꯕꯤ, ꯊꯥꯕꯜꯕꯨ ꯀꯣꯟꯅ ꯗꯃꯥꯗ ꯑꯃ ꯆꯣꯡꯕ ꯌꯥꯏ. ꯑꯦꯛꯖꯥꯝꯗꯨꯗ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯟꯒꯗꯕꯅꯤ. ꯀꯟꯅ ꯍꯣꯠꯅꯧꯀꯣ. ꯅꯪ ꯇꯝꯃꯣ ꯆꯧꯅ ꯀꯣꯂꯦꯖꯇꯤꯅꯦ ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯇꯝꯃꯅꯤ ꯍꯥꯏꯕꯅꯤ. ꯃꯄꯥꯟꯗꯒ ꯆꯠꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ? ꯂꯩꯔꯦꯜꯅ, ꯏꯅꯝꯕꯦꯝ, ꯑꯦꯛꯖꯥꯝꯁꯨ ꯀꯣꯟꯅ ꯗꯃꯥꯗ ꯊꯥꯕ ꯌꯥꯏ ꯀꯩꯅꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥ ꯍꯤꯒꯠꯂꯤ. ꯑꯃꯨꯛ ꯄꯩꯊꯣꯛꯇꯨꯅ, ꯊꯥꯕꯜꯕꯨ ꯄꯨꯡꯆꯣꯡꯗ ꯆꯣꯡꯕ ꯐꯪꯕꯁꯨ ꯅꯠꯇꯦ. ꯑꯗꯣ ꯏꯅꯝꯕꯦꯝ, ꯑꯇꯩ ꯃꯐꯝ ꯆꯣꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯤꯅꯤ ꯆꯟꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯤꯟꯕꯅꯤ. ꯑꯗꯨꯗꯤ ꯆꯣꯡꯒꯦꯀꯣ. ꯏꯅꯝꯕꯦꯝꯅ
imaga tamochogada khara hausikdagi hayoba ko hoi laikai ki dudi chonghalaga loiri kaino nongma khakpo thank you inambem nusibi masidi ba asum tawduna lerel gi exam sokre exam loire ka tholakpada lerel ga abega lambi de thokminai abena rina dusu punaru mamatada taramadi nungai doine phambam lapnarasu saktudi haiphe unarasu yaidana maga tel haibaga rum tongana takibase nungai de aduni iribra loikhrabasu khangde aikoi toparduna hausipau tolokchisina kari tawisano haiduna mangaktu thangatuna yengi abena kaino nangbu noi tamo songna lawlakani haidaine maghandoira haloida tamo salakani ho exam thaba satpadane exam thaminaba ani haunaraga chatminabado phatte hai aduna exam manungdi no upai adudi handakti sabisano anise khitangdi lapnarene ko kaino kanano lapnaribo hairakpani hunmana maningdagi amuga leptuna leirami nupi anidu chapmanana onthorei abena era atai nateda lairelse nang udradi leibangamji aduna ngasaidagi nangi maikai yengbada mang ase paire adugi sumwari saramba lairilna taningde amu haraukini hunbana hoine he haraurene he haraubna siri e lampaksida amta question sira kaino amuna yareda aikoi anidudi ude tholaktribo lairilna tholaktri mali ude amuna wow yam ikibe mawongni aikoina marol ama haugatningmana mi kana haugatnarene yengbada sige dawi kolom amning amasu suppabani chikpada lairilna haigumladana ngasigi exam se kainom itau dawi hunmana kainom itau dawi larik paudi yade tumningena nganta tumma leiraga ngarangde yam tumninge na tawkidaine mi na hudokpaga yada kai adunani kainom itau tawrido lairel phairap hunbada yenglai hunbasu paina yengi aina tumgina tumbruduba adudi kanana tummiba aigi misina tumjaningakpa yare bema nagun khangi pilhi chindiba nupina kaidawruni asumna wari saringai telhaibaga rina ga su tholaktuna makoina leiriba domda lai rinana kaino noidi nganta na thoknarami question yam nungai be wara amuna nungai be na tene ngana tholai sei bema nungai tabaini telhaina bani na nungai dana ire leibaduda thengna tholai natra aduina tibungo nungai tabagi thangnabadagi khida singina lumbada thengini telhaina aidi ngasaina thokningabane ma tholakpa ngaibada thengini nang kana na ngaibiyu haige mayamda puna nokminai hunmana farse haidoknaba tawnarse lairelda haipet onsillaga nang lawba lakdoi natro hoi tamo sawla amni rinana aikoisu lapnairamani thoknarasi lao asam tawna makoisu thoknaraktuna magi lawba lakpana lak garida hankibana hanki tawduna chatnakre numidangi matamni lairelsu lairik tawrini haiduna pamungda kana phamduna pari mama changaktuna don chakra hana sathoasiro hoi ma ai saklamana yadrabani charasi hoi lao ima thiramage ko hoi somda phondagi hunbana lamni nang chak yam lamni ba asaidagi tawrise pukningni sangdi chak palakpadagi nasaga loi tekhatkreba as asaidagi pukning changdabada chak se khara saraka ai pukning amu khara changakpri yengi power am ta hapugi hunba upai leite lairelna ngamnaba aduma khumbani na masu hoi charu thuna saw nasigidi khara watlibani ko hunba madi lairel kol tawduna lairik adum paminai lairena khangdaba kayamasu hunbana haibi takpiri